Akasvani Imphal Ngangom Kiran Pau Pajari Ahan Madamarweba Pau Security Force Namakha Tana Thibomba Tabak Chatabada Ainiyadaba Laloba Singamasung Kusukulai Fagat Paleptri Met Department of Manipuri Nong Chugani Haina Fondo Kibagi Matung in Nangarangsu Mapum Karada Parap na Nong Chuki Amashung Pradhan Mantri Narendra Modi na Hari Bharat Lanmina Satakiba Operation Sindorasi Laibak Asigi Miaungi Pugning Ihul Fondo Kliba Yamna Shakti Labor Operation Amani Sing amasung tampaki singnaba mafam kayada security force na makhatana thibomaki tabuk chatabada ainiyadaba lalawasing phagatpa amasung khusu khulai kaya phagatpa leptri Raja Police ke control room na thadorakpa cherol amada hai Surasanpur jila gi G Khomnungwam khuldagi security force na magazine yawba 7.65 ki pistol ama magazine yawba 9 mm pistol ama single barrel nongmai ama hand grenade ahum pompi ani tear smoke cell ani amasung atai polum khara phagat lei Amoram the Thobal Jilla ki Kongjom the Labor Sekon Amagi Manaktagi KCP PWG gi me ama phare mangondagi mobile handset ama masung SIM card ani fangle mahak miyamdagi namduna cell khaibris chanaba misak ni hari Imphal iski Mantri Pukhi Marshal Landagi KCP PWG gi me anishu phare hari Kumja lisingani kunmari da Imphal iski hara rogda leiba RSS ki office da miyamne attack chatabada hakthengna chanaba mi ani yumnam khuno awangle kaidagi phare Maraga Sida Surasanpur Jilla Ginu Lamka Manaktagi Sakamari Panba Gari the Lakpa Mari number 4 heroin Hines Chingnaba Polam Singyaba Sapon Cap Marputra Taretka Konana Pare Polam Singasigi Mamal Chorak Nalupa Koti Tara Mathorum Oigani Hari Huran Kibamasung Lakiba Gari Taruksu Raja Police Namakatana Fagat Pangamne Hairi Assam Rifles na Sinduna Serau the Labor Relief Camp ta Lemna Langbagi Camp ama Pangtokre Mapamadugi volunteer singalone na Assam Rifles ki medical team na Pangtokiba Camp aduda nupi amasung angang sing yauna miyoi kaya marum layengki Surasanpur ki T Bethlehem da Laiba Relief Camp ta so Assam Rifles na Sinduna Lemna Langbagi Camp ama Pangtoki maduda punna miyoi chani mapan layengki hairi Manipuri University ki Department of Life Sciences Botany amasung Botanica Club na sinduna ngarang University asida International Plant Health Day ki thorum pangthokre The Importance of Plant Health in One Health haibihiram da pangthokpa thorum aduda Manipuri University ki Vice Chancellor Professor and Lokendra School of Life Sciences ki Dean Professor Devanand Singh Ningthaujam Department of Zoology ki Head of Department Professor T.S. Binoy Singh Sarkyaki Tharumadu ki Sarka Moina Flora of Manipur haina mingthonba attend documentary film amasu utki Bharat Sarkar ki Youth Affairs masung Sports Mantraloy ki My Bharat na laibak sin batungna naha singda My Bharat Civil Defense Volunteer oinanaba naha singbu Barton Tauri My Bharat Thawal masung Kaksing District Manipur na thokpa cherol amada hai hawjik laibak ki wari phiu masi yenglaga naha singna Civil Defense ta volunteer oiduna laibak ki rubu tanpamda subu thodang lobagi tangai phadab lakli Mi kanma masung tengbang piba first aid masung emergency care traffic management crowd control public safety amasung disaster response amade rehabilitation na mateng pangmana civil defense volunteers singa chobu thodang oiri masida yawning mana hasingna My Bharat portal mybharat.gov.in da register tawbu yagani hairi Met Department of Manipur Nong Chugana Hana Pongdo Kibaki Matung in Angarang Suma Pumkar the Parap Nong Chuki, Rajagi Environment and Climate Change Directorate ki Paun Hai, Senapati Jilla the Nong Chubak Sang millimeter, Ahum Dasmik Amayoki, None Jilla the millimeter Amadasmik Nipan Masung Kaksing Jilada, Shino Dasmik Anigi Sang the Parap Nong Chuki. Imphal hoki bahing the parap na nong chuki nong mangba amadi nong khara khara chuba sinamar moiduna ngarang yoina sabgi sang hantaki Kaksing the sabgi sang Celsius degree kunipa noiki Imphal is amasung Bisnupur da Celsius degree kunmanga oiki none amasung Imphal West da Celsius degree kunmari oiki Senapati Jilla dana Celsius degree kunitoi oiki tabiriba pawasi Akashvani Imphal dagini Pradhan Mantri Narendra Modi na hairi Bharat Lanmin Satakiba Operation Sindorasi Laibak Asigi Miyaungi Puning Hul Phongdokliba Yamna Sakti Labor Operation Amani Jati gi Miyam da Operation Sindur gi matang na wangang laduna Pradhan Mantri na hai Operation Sindorasi asum wail phanghanaba wasak amagaloina na pangthokibani Operation asina terrorist singi mayok ta lanthing na bagi khongjang henna kanchinduna anawu mayona madu purak pangamlei
mahana hai kanaguma amatana nuclear ga mari lainana kihalakpa sing laibak asina tuminna khangduna lairoi amasung terrorist sing satharakpa attack sing matik chaw paukum soidana pigani Pradhan Mantri na hai Bharat amadi Pakistan ani gi marakta santi gi wari sanaba tarabadi madu Pakistan sponsored terrorism amadi Pakistan occupied Kashmir hairiba hiramashida sanagadabani masiga loinana laibak ani asina wari sanaba matamda kanagum atop laibak amatana mediator oibi yaroi पहला भारत पर आतंकी हमला हुआ तो मुंह तोड़ जवाब दिया जाएगा हम अपने तरीके से अपनी शर्तों पर जवाब देकर रहेंगे हर उस जगह जाकर कठोर कार्रवाई करेंगे जहां से आतंकी जड़ें निकलती हैं दूसरा कोई भी न्यूक्लियर ब्लैकमेल भारत नहीं सहेगा न्यूक्लियर ब्लैकमेल की आड़ में पनप रहे आतंकी ठिकानों पर भारत सटीक और निर्णायक प्रहार करेगा तीसरा हम आतंक की सरपरस्त सरकार और आतंक के आकाओं को अलग अलग नहीं देखेंगे ऑपरेशन सिंदूर के दौरान दुनिया ने पाकिस्तान का वो घिनौना सच फिर देखा है जब मारे गए आतंकियों को विदाई देने पाकिस्तानी सेना के बड़े बड़े अफसर उमड़ पड़े Maraga sida Bharat amasung Pakistan gi marakta Director General of Military Operation DGMO gi thak ngarang wari sanakre nakal ani na wari sanabadu da makata na nongmai maru ama phawa kapna da bamasung ngamkhaida leram lanmi gi masing hanthana ba yanaki Bharat lanmi na hai ngarang ngamkhai lana Pakistan gi drone amata paisilakpa gi paulaite hojik phawbada phibamasi santi oiri hairi Bihar Sathariba Khelo India Youth Camps to Maharashtra Sanagi Kuntramari Lupai Kuntaruk Sangjang Kunma Punna Takaman Marputarit Pangduna Medal Telegi Ahan Mapam the Lady Karnatak na Sanagi Tara Mariyauna Takaman Nifumari Rajasthan Sanagi Tara Mariyauna Punna Takaman Kuntra Pangduna Matang Sin Anishiba Masung Ahumsu Mapam the Lady Manipur Sanagi Taruk Lupagi Mari Sangjangi Manga Punna Takaman Tara Manga Pangduna Mapal Su Mapam the Lady Ngasi Pongo Pauche Singmaro Pau Singidum Hoje Kshetrimayum Ganga Leire Ganga Thagatsari Kiran High School Living Certificate Examination Haidokibagi Pau Pakistan Satharakba drone attack ta laikhidraba BSF Constable Chinga Khamdi Pakta Ikai Khumnaba Utuna Mapung Phaba salute piragani haiba pau amasung Operation Sindur gi matangda Pradhan Mantri Narendra Modi na phongdokhiba waphamna ngasi phongba pause singi maru oiba pau oiri Naharol gi thaudang pause da High School Living Certificate Examination gi result haidokre kaksing na pass tobugi chang sada Marifu Tara Nipan Dasmik Mari Nipan Phangduna khwaidagi yamna pass toba district oire haina ahanbe headline tawri pawasi Shanghai Express English Edition Hills Hornbill Express Ganphu Mail amasung Tamenglong Times tasu ahanbe headline tawri BSF Constable Chinga Khamdipaki asiba haksang asi puraklagani airport ta governor na luchingduna ikai khumnagani mapung phaba salute piduna aroiba mathau mangam pangthokani haiba paw huyalan pawgi ahanbe headline tawri Pau asi sanalai pak naharol gi thaudang amasung Shanghai Express Manipuri Edition dasu ahan belamai da phongli Operation Sindur terror gi mayok ta chathaba anoba policy ni Pradhan Mantri haiba pau People's Chronicle gi ahan be headline tawri Pau asi pongnapam naharol gi thaudang Shanghai Express English Edition dasu ahan belamai da phongli Census listing andi kuntaruki matungda delimitation tawbana phagani haina governor na hairakhi haiba pau pongnapam pause gi ahan be headline tawri pau asi Manipur Mail amasung sanalai pak pause dasu ahan be headline tawduna phongli Single use plastic Kaithildana drive Nagana ladana pumthan haiba pau Shanghai Express Manipuri Edition gi ahan be headline tawri PR chalai khraba matung security force na operation lab tana sathari numit nini khakta da Kadar Tara Taret Yamlaba Khuzu Khulai Phagat Kre Haina Sanalai Pak Pausagi Anisube Headline Tawri Shirui Lily Festival Sustainable Ecotourism Yokhatnabagi Damaktani Haiba Tourism Director Puja Ilangbam na phongdokhiba wafam Shanghai Express English Edition amasung Manipuri Edition gi ahan belamai da phongli paw asi People's Chronicle dasu ahan belamai da phongli mipung khudimak cyber law khangba mathau tai bimol akoijam haiba paw Sanale Pau Pausegi, a handbelamai the Pongli, Kiran. Thagachari Ganga, Aroi Badamaru Pau Amhanna. Security Force Namakatana Tiwambagitavak Chatabada, Ainia the Balalo Singamasum Kusukulai Fagat Peleptri. Met Department of Manipur Nong Shugan and a Fondo Kibagimatung in Nangarangsu, Mapum Kara the Parap Nong Shuki.
अमसुंग प्रधानमंत्री नरेंद्र मोदी ना हाइरी भारत लानमिन सथकिबा ऑपरेशन सिंदूर असि लाइबाक असिगी मियांगी पुनिंग इहुल फोंगदोकलिबा यामना शक्ति लेबा ऑपरेशन अमनी पाउ लोइजरे।